Good morning. Ngasigi video mo yeng minarase ado ekadashi ge na group to share to we abdi to gre ko loina ma adu dum follow to biro aduga ngammaga na aina habido haidi hayeng phawbo dum henbi ba hai tare ko haidi pura nong ma se pura hen gadam ne bachara se ado ngamdraga na nungdang ayuk se keno toraga ayuk chadraga nungdang se katang keno to biro nungdang horen numitara kanda haidi 1 meal katang hai tare ko meal ama katang oina skip to biro ko aduga ꯀꯩꯝꯇ ꯆꯥꯕ ꯌꯥꯗꯦ ꯀꯥꯏꯅ ꯍꯥꯏꯕ ꯂꯩꯇꯦꯀꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯁꯪꯒꯣꯝ ꯊꯛꯄ ꯌꯥꯏ ꯗ꯭ꯔꯥꯏ ꯐ꯭ꯔꯨꯠꯁ ꯑꯗꯒꯤ ꯍꯩ ꯔꯥ ꯀꯩꯀꯥ ꯈꯔ ꯆꯥꯕ ꯌꯥꯏꯀꯣ ꯗ꯭ꯔꯥꯏ ꯐ꯭ꯔꯨꯠꯁꯅꯦ ꯅꯣꯔꯃꯦꯜ ꯐ꯭ꯔꯨꯠꯁꯅꯦ ꯑꯗꯣ ꯁꯤꯁꯤꯃꯒ ꯂꯩꯔꯦꯀꯣ ꯑꯗꯣ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯗꯣ ꯐꯦꯁꯇꯤꯚꯦꯜꯗꯤ ꯍꯧꯔꯦꯀꯣ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯍꯧꯔꯦ ꯍꯥꯏꯔꯒꯗꯤ ꯗꯤꯋꯥꯂꯤ ꯆꯥꯛꯀꯧꯕ ꯍꯥꯏꯁꯦ ꯂꯣꯏꯅ ꯍꯧꯔꯕꯅꯤꯅ ꯑꯗꯣ ꯑꯩꯅ ꯒ꯭ꯔꯨꯞ ꯑꯃ ꯇꯣꯉꯥꯟꯅ ꯁꯦꯝꯕꯗꯨꯁꯨ ꯃꯤꯗꯤ ꯐꯅꯌꯥꯝ ꯖꯣꯏꯟ ꯇꯧꯔꯛꯑꯦꯀꯣ ꯑꯗꯨꯃꯁꯨꯀꯣ ꯑꯩꯅ ꯉꯔꯥꯡꯒꯤ ꯀꯩꯅꯣꯗ ꯍꯥꯞꯈꯤꯕꯅꯦ ꯚꯤꯗꯤꯑꯣꯁꯇ ꯍꯥꯞꯈꯤꯕꯅꯦ ꯁꯤꯗꯁꯨ ꯑꯔꯣꯏꯕꯗ ꯅꯝꯕꯔꯗꯣ ꯁꯦꯌꯔ ꯇꯧꯔꯛꯀꯦꯀꯣ ꯑꯗꯨꯒꯤ ꯅꯝꯕꯔꯗꯨꯗ ꯍꯥꯏꯐꯦꯠꯇꯪ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯑꯣ ꯑꯩꯅ ꯑꯉꯥꯡ ꯈꯛꯇ ꯍꯦꯟꯗꯜ ꯇꯧꯍꯟꯕꯅꯦ ꯑꯩꯅ ꯊꯕꯛ ꯇꯧꯕ ꯑꯩ ꯊꯕꯛ ꯈꯤꯇꯪ ꯆꯤꯟꯕꯒꯤ ꯃꯉꯣꯟꯗ ꯍꯥꯏꯔꯒ ꯑꯗꯨꯝ ꯑꯦꯗ ꯇꯧꯕ ꯌꯥꯅꯤꯀꯣ ꯑꯗꯨꯗ ꯑꯃꯨꯛ ꯍꯥꯏꯗꯤ ꯉꯁꯥꯏ ꯅꯨꯃꯤꯠ 5ꯅꯤ ꯀꯅꯦꯛ ꯇꯧꯔꯛꯀꯗꯕꯅꯤ나 ꯑꯩꯅ ꯑꯣꯟꯂꯤ ꯍꯥꯏꯗꯤ ꯒꯥꯏꯗꯦꯟꯁ ꯐꯤꯁ ꯑꯣꯏꯅ ꯑꯗꯨꯗ ꯂꯨꯄꯥ 300 ꯈꯛ ꯑꯗꯨꯃꯥꯏꯅ ꯂꯧꯕꯅꯦꯀꯣ 301 ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯣ ꯌꯥꯎꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯀꯩꯅꯣ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯗꯤ ꯉꯔꯥꯡ ꯐꯅꯌꯥꯝꯗꯤ ꯑꯦꯗ ꯇꯧꯔꯛꯈ꯭ꯔꯦ ꯑꯩꯈꯣꯏ ꯑꯉꯥꯡꯗꯨꯅꯀꯣ ꯑꯗꯣ ꯃꯉꯣꯟꯗ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯣ ꯃꯥꯏ ꯅꯝꯕꯔꯗꯣ ꯍꯣꯔꯦꯟ ꯂꯥꯁꯇ ꯑꯩ ꯀꯩꯅꯣꯗ ꯁ꯭ꯀ꯭ꯔꯤꯟꯗ ꯁꯦꯌꯔ ꯇꯧꯔꯛꯑꯒꯦꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯀꯥꯔꯠ ꯑꯍꯨꯝꯁꯦꯀꯣ 1 2 3 ꯑꯗꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯀꯥꯔꯠ ꯑꯍꯨꯝꯁꯦ ꯀꯥꯔꯠ 1 2 3 ꯁꯤꯗ ꯌꯦꯡꯃꯤꯟꯅꯔꯁꯦ ꯀꯥꯔꯠ ꯅꯝꯕꯔ 1 ꯀꯣ ꯀꯥꯔꯠ ꯅꯝꯕꯔ 1ꯁꯦ ꯈꯤꯇꯪ ꯄꯣꯠꯀꯨꯝꯕ ꯀꯣ ꯅꯪꯉꯣꯟꯗꯒꯤ ꯄꯣꯠꯀꯨꯝꯕ ꯃꯤꯅ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯃꯠꯄ ꯍꯥꯏꯇꯥꯔꯦꯀꯣ ꯇꯁꯦꯡꯅ ꯍꯥꯏꯗꯤ ꯃꯥꯡꯕ ꯃꯠꯄ ꯀꯥꯏ ꯍꯥꯏꯕꯗꯨꯃꯈꯛ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕ ꯌꯥꯏꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯈꯔ ꯆꯦꯛꯁꯤꯟꯕꯤꯌꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯤꯌꯣꯀꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯤꯌꯣ ꯍꯥꯏꯗꯤ ꯅꯪꯉꯣꯟꯗ ꯑꯣꯏꯗꯕ ꯇꯧꯔꯒ ꯃꯤꯅ ꯀꯩꯅꯣꯝ ꯇꯧꯔꯛꯀꯦ ꯍꯥꯏꯗꯤ ꯑꯣꯏꯗꯕ ꯑꯃ ꯍꯥꯏꯔꯒ ꯅꯪꯉꯣꯟꯗꯩ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯉꯁꯤ ꯀꯩꯝꯇ ꯄꯤꯕꯤꯒꯅꯨ ꯀꯩꯅꯣ ꯇꯧꯒꯅꯨ ꯑꯗꯒꯤ ꯍꯥꯏꯗꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯣꯏꯔꯁꯨꯀꯣ ꯍꯥꯏꯗꯤ ꯈꯠꯅꯕ ꯈꯣꯠꯅꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝꯕꯩ ꯃꯑꯣꯡ ꯎꯔꯒꯗꯤ ꯍꯥꯏꯗꯤ ꯇꯞꯊꯕꯤꯌꯣ ꯋꯥ ꯉꯥꯡꯕꯤꯒꯅꯣ ꯍꯥꯏꯗꯤ ꯑꯦꯚꯣꯏꯗ ꯇꯧꯕꯤꯌꯣ ꯍꯥꯏꯗꯤ ꯈꯠꯅꯗꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯈꯠꯅꯕ ꯍꯥꯏꯁꯤꯗ ꯑꯃꯅ ꯍꯧꯔꯛꯑꯒ ꯑꯃꯗꯨꯒ ꯃꯥꯟꯅꯔꯒ ꯈꯠꯅꯃꯤꯟꯅꯔꯒꯗꯤ ꯈꯠꯅꯗꯣꯏꯅꯤꯅꯀꯣ ꯑꯗꯣ ꯉꯁꯥꯏ ꯑꯃꯗꯨꯅ ꯍꯧꯔꯛꯄ ꯃꯇꯝꯗꯨꯗ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯑꯃꯗꯨꯅ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯁꯤ ꯐꯦꯃꯤꯂꯤꯅ ꯑꯗꯨꯝ ꯂꯩꯕꯅꯦ ꯁꯤꯁꯦ ꯍꯁꯕꯦꯟ ꯋꯥꯏꯐꯀꯤ ꯃꯔꯛꯇꯁꯨ ꯑꯃꯗꯁꯨꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯑꯩꯅ ꯈꯤꯇꯪ ꯍꯜꯂꯒꯗꯤ ꯑꯗꯨꯝ ꯁꯤꯒꯤꯉꯩꯁꯦ ꯉꯥꯛꯊꯣꯛꯄ ꯌꯥꯏꯅꯀꯣ ꯑꯗꯣ ꯁꯤ ꯂꯩꯔꯦ ꯀꯥꯔꯠ ꯅꯝꯕꯔ 1ꯒꯤ ꯅꯝꯕꯔ 2 ꯀꯣ ꯅꯝꯕꯔ 2 9 of cups ꯂꯥꯛꯑꯦꯀꯣ 9 of cupsꯦ ꯅꯪꯅ ꯅꯤꯡꯕꯗꯣ ꯊꯨꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯅꯪꯅ ꯈꯜꯂꯤꯕ ꯄꯣꯠꯇꯣ ꯃꯦꯅꯤꯐꯦꯁ ꯇꯧꯕꯤꯌꯣꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯄꯥꯝꯃꯤꯕ ꯄꯣꯠꯁꯦ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯇꯧꯕ ꯃꯇꯝꯁꯤꯗ ꯐꯪꯒꯅꯤꯀꯣ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯁꯤꯁꯨꯀꯣ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦꯀꯣ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯗꯤ ꯃꯊꯟꯗ ꯍꯥꯏꯗꯤ ꯂꯩꯅꯤꯡꯕꯒꯤ ꯇꯥꯏꯞꯇ ꯑꯃ ꯇꯧꯋꯦꯀꯣ ꯍꯥꯏꯗꯤ ꯃꯥꯏ ꯂꯩꯊꯣꯛꯑꯒ ꯆꯠꯄ ꯈꯣꯠꯄ ꯑꯃ ꯍꯥꯏꯗꯤ ꯅꯪꯉꯣꯟꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯈꯔ ꯂꯩꯕꯒꯤꯗꯃꯛꯇ ꯑꯗꯣ ꯀꯩꯅꯣ ꯇꯧꯕꯤꯒꯅꯣ ꯂꯦꯠ ꯒꯣ ꯇꯧꯍꯜꯂꯣ ꯅꯨꯡꯉꯥꯏꯇꯕꯉꯩꯁꯦ ꯈꯟꯖꯤꯜꯂꯒ ꯑꯗꯨꯝ ꯂꯩꯒꯅꯨꯀꯣ ꯑꯗꯣ ꯁꯤꯁꯤꯅ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖ ꯂꯩꯒꯦ ꯇꯥꯏꯃꯤꯡ ꯑꯐꯕꯀꯣ ꯇꯥꯏꯃꯤꯡ ꯑꯐꯕꯁꯦ ꯄꯨꯡ 5ꯒ ꯃꯤꯅꯤꯠ 35ꯗꯒꯤꯅ ꯄꯨꯡ 8ꯒ ꯃꯤꯅꯤꯠ 32 ꯐꯥꯎꯕ ꯑꯃ ꯂꯩꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯑꯌꯨꯛꯀꯤꯁꯦꯀꯣ ꯑꯌꯨꯛ ꯉꯁꯥꯏ 5 ꯃꯤꯅꯤꯠ 35ꯗꯩꯅ 8ꯒ 32 ꯐꯥꯎꯕ ꯁꯤ ꯂꯥꯏ ꯈꯣꯏꯔꯝꯕꯤꯔꯝꯃꯅꯤ ꯃꯌꯥꯝꯀꯣ ꯃꯇꯝ ꯂꯣꯏ ꯐꯈ꯭ꯔꯦ ꯉꯁꯤ ꯑꯌꯨꯛꯀꯤꯁꯦꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄꯨꯡ 10ꯒ ꯃꯤꯅꯤꯠ 58ꯗꯩꯅ 12ꯒ ꯃꯤꯅꯤꯠ 25 ꯐꯥꯎꯕ ꯑꯃ ꯂꯩꯔꯦ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤꯁꯤꯅ ꯄꯨꯡ 3ꯒ ꯃꯤꯅꯤꯠ 16ꯗꯩꯅ 4ꯒ ꯃꯤꯅꯤꯠ 92 ꯐꯥꯎꯕ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯅꯨꯡꯗꯥꯡꯒꯤꯅ 8ꯒ ꯃꯤꯅꯤꯠ 51ꯗꯩꯅ 8ꯒ ꯃꯤꯅꯤꯠ 25 ꯐꯥꯎꯕ ꯑꯗꯨꯒ ꯑꯊꯦꯡꯕꯒꯤꯅ 10ꯒ ꯃꯤꯅꯤꯠ 58ꯗꯒꯤꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 3 ꯃꯈꯥꯏ ꯐꯥꯎꯕ ꯑꯃ ꯂꯩꯔꯦꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞꯇꯨꯗꯤ ꯍꯥꯏꯗꯤ ꯇꯥꯏꯃꯤꯡ ꯅꯨꯡꯇꯤꯒꯤ ꯇꯥꯏꯃꯤꯡꯁꯦ ꯍꯥꯏꯗꯤ ꯅꯨꯃꯤꯠ 5ꯅꯤꯒꯤꯁꯦ ꯑꯩ ꯍꯥꯟꯅ ꯁꯦꯌꯔ ꯇꯧꯊꯣꯛꯀꯦ ꯇꯧꯅꯦꯕ ꯑꯗꯣ ꯉꯁꯤꯅꯗꯤ ꯂꯥꯁ ꯑꯣꯏꯔꯅꯤ ꯑꯗꯨꯗꯣ ꯍꯥꯏꯗꯤ ꯍꯌꯦꯡꯗꯒꯤ ꯑꯩ ꯍꯌꯦꯡꯗꯒꯤꯗꯤ ꯑꯦꯗ ꯇꯧꯔꯔꯣꯏ ꯅꯍꯥꯟ ꯀꯩꯅꯣꯒꯤꯗꯁꯨ ꯑꯦꯀꯥꯗꯁꯤꯒꯤꯗꯁꯨ ꯉꯁꯤ ꯑꯦꯗ ꯇꯧꯕꯤꯌꯣ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯋꯦ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯑꯦꯗ ꯇꯧꯔꯣ ꯍꯥꯏꯕꯁꯨ ꯑꯗꯨꯗꯤ ꯇꯧꯗ꯭ꯔꯦꯀꯣ ꯋꯥꯔꯧꯕꯤꯅꯨꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯏꯟꯁꯇ꯭ꯔꯛꯁꯟꯁ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯄꯤꯕ ꯂꯣꯏꯈ꯭ꯔꯕꯅꯤꯅ ꯑꯗꯨꯗ ꯑꯃꯨꯛꯀ ꯏꯅꯧ ꯅꯧꯅ ꯍꯥꯏꯗꯤ ꯑꯦꯗ ꯇꯧꯔꯒ ꯍꯧꯕꯗꯒꯤ ꯀꯩꯅꯣ ꯇꯧꯔꯛꯄꯗꯣ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯐꯔꯛ ꯇꯥꯕꯅꯤ나 ꯑꯩꯅ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯑꯣꯏꯅ ꯂꯧꯔꯒ ꯊꯥꯈꯤꯕ ꯀꯥꯡꯕꯨꯁꯨ ꯌꯥꯎꯕꯅꯦꯀꯣ ꯍꯥꯏꯗꯤ ꯁꯤꯁꯦ ꯑꯩꯅ ꯍꯥꯏꯈꯤꯕꯅꯦꯅꯀꯣ ꯑꯗꯣ ꯌꯥꯔꯤꯉꯩ ꯑꯩꯒꯤ ꯁꯥꯏꯠꯇꯩꯗꯤ ꯃꯇꯦꯡꯗꯤ ꯇꯧꯖꯒꯦ ꯍꯥꯏꯗꯤ ꯑꯩꯅ ꯑꯉꯝꯕ ꯑꯗꯨꯒ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯍꯥꯏꯔꯛꯑꯒꯗꯤ ꯍꯧꯖꯤꯛ ꯑꯦꯗ ꯇꯧꯋꯣ ꯑꯦꯀꯥꯗꯁꯤ ꯕ꯭ꯔꯠ ꯍꯥꯏꯗꯤ ꯂꯣꯏꯅꯃꯛ ꯂꯣꯏꯈ꯭ꯔꯕꯗꯣ ꯍꯧꯖꯤꯛ ꯑꯦꯗ ꯇꯧꯔꯒ ꯀꯩ ꯀꯥꯟꯅꯅꯤ ꯑꯗꯨꯅ ꯑꯩꯅ ꯑꯦꯗ ꯇꯧꯗꯕꯅꯤꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖꯀ ꯇꯥꯏꯃꯤꯡꯒꯁꯦꯀꯣ ꯏꯔꯥꯏꯁꯦ ꯑꯩꯅ ꯕ꯭ꯂꯨꯗꯤ ꯁꯦꯠꯂꯣ ꯍꯥꯏꯕꯅꯦ ꯉꯁꯤ ꯑꯦꯀꯥꯗꯁꯤꯁꯦ ꯌꯦꯜꯂꯣ ꯁꯦꯠꯂꯣ ꯌꯦꯜꯂꯣ ꯑꯃ ꯌꯥꯎꯍꯜꯂꯣ ꯐꯤꯔꯣꯟ ꯁꯦꯠꯄ ꯃꯇꯝꯗ ꯑꯗꯣ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯗꯤꯋꯥꯂꯤꯒꯤ ꯌꯨꯝ ꯀꯩ ꯁꯦꯡꯗꯣꯛꯄ ꯈꯣꯠꯇꯣꯛꯄꯁꯦ ꯑꯗꯣ ꯍꯧꯖꯤꯛꯇꯒꯤ ꯍꯧꯕꯤꯔꯣ ꯑꯗꯨꯒ ꯁ꯭ꯄꯦꯁꯦꯜꯂꯤ ꯊꯥꯡꯖ ꯅꯨꯃꯤꯠꯁꯤꯗ ꯂꯣꯏ ꯁꯦꯡꯗꯣꯛꯄꯤꯌꯣ ꯌꯥꯔꯒꯗꯤ ꯊꯥꯡꯖ ꯅꯨꯃꯤꯠꯁꯤꯗ ꯁꯦꯡꯗꯣꯛꯄꯤꯌꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ
ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇꯒꯤ ꯃꯩꯒꯨꯝꯕ ꯊꯥꯟꯕ ꯈꯣꯠꯄ ꯑꯣꯏꯔꯒꯗꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇꯒꯤ ꯉꯝꯃꯒꯗꯤ ꯊꯥꯡꯖ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯗꯤ ꯊꯥꯜꯂꯁꯨ ꯌꯥꯏ ꯊꯥꯡꯖ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯗꯒꯤ ꯀꯩꯅꯣ ꯑꯃꯨꯛ ꯍꯧꯔꯦꯕ ꯍꯥꯏꯗꯤ ꯙꯟꯇꯦꯔꯁ ꯍꯥꯏꯅ ꯂꯩꯀꯣ ꯍꯥꯏꯗꯤ ꯄꯩꯁꯥ ꯆꯪꯉꯛꯅꯅꯕꯒꯤ ꯍꯥꯏ ꯇꯥꯔꯦꯀꯣ ꯙꯟꯇꯦꯔꯁꯁꯦ ꯍꯥꯟꯅ ꯈꯪꯕꯤꯔꯝꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯃꯌꯥꯝꯅ ꯑꯗꯨꯗ ꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤꯗꯁꯨ ꯄꯨꯖꯥ ꯇꯧꯒꯗꯕꯅꯦꯀꯣ ꯑꯗꯨꯗꯨꯅ ꯑꯩ ꯍꯌꯦꯡ ꯍꯥꯏꯔꯛꯑꯒꯦ ꯀꯃꯥꯏꯅ ꯀꯩꯀꯩ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯣꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯩꯅꯣ ꯇꯧꯔꯦꯀꯣ ꯍꯥꯏꯗꯤ व्रत ꯇꯧꯕꯉꯩꯅ ꯇꯧꯕꯤꯔꯣ ꯐꯖꯅꯀꯣ ꯐꯖꯅ ꯑꯗꯨꯒ ꯋꯥꯈꯜ ꯐꯠꯇꯕꯁꯨ ꯈꯟꯕꯤꯒꯅꯨꯀꯣ ꯉꯁꯤ व्रत ꯊꯝꯕ ꯃꯤꯉꯩ ꯋꯥꯈꯜ ꯐꯠꯇꯕꯁꯨ ꯈꯟꯕꯤꯒꯅꯨ ꯍꯥꯏꯗꯤ ꯑꯩꯅ ꯅꯤꯡꯕ ꯏꯁꯣꯔꯗꯣ ꯑꯗꯨꯒꯤ ꯆꯦꯟꯇꯤꯡ ꯇꯧꯕꯤꯌꯣ ꯑꯗꯨ ꯁꯣꯟꯕꯤꯌꯣꯀꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯇꯣꯞꯄ ꯍꯥꯏꯗꯤ ꯃꯤꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯈꯟꯗꯕ ꯑꯩꯒꯤ ꯃꯔꯝꯗ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯕ ꯈꯟꯖꯟꯗꯕ ꯈꯣꯠꯆꯟꯗꯕ ꯀꯩꯝꯇ ꯉꯁꯤꯗꯤ ꯏꯁꯣꯔꯒꯤ ꯅꯨꯃꯤꯠꯅꯤ ꯑꯗꯨꯗꯨꯅ ꯑꯩꯅ ꯅꯤꯡꯕ ꯏꯁꯣꯔꯗꯣ ꯍꯥꯏꯗꯤ ꯃꯤꯠꯁꯜꯂꯒ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯩꯅ ꯁꯣꯟꯕꯤꯕ ꯍꯥꯏ ꯇꯥꯔꯦꯀꯣ ꯁꯣꯟꯕꯤꯕ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯑꯣꯐꯤꯁꯇ ꯀꯩꯗ ꯂꯩꯔꯒꯗꯤ ꯆꯤꯟꯊꯣꯛꯅ ꯁꯣꯟꯕ ꯌꯥꯔꯣꯏ ꯑꯗꯣ ꯍꯥꯏꯗꯤ ꯃꯥꯏꯟꯗ ꯁꯣꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯣꯟꯕꯤꯔꯣꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯊꯦꯡꯛ ꯌꯨ